ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯆꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕꯕꯨ ꯆꯥꯅꯤꯡꯉꯥꯏ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯅꯤ ꯁꯨꯅ ꯂꯩꯖꯗꯦ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯕ ꯍꯦꯟꯃꯟꯕꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯔꯛꯀꯅꯤ, ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯒꯅꯤ ꯈꯟꯖꯗꯨꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯋꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯑꯃ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯨꯝꯅ ꯃꯆꯥ ꯑꯗꯨꯗꯤ ꯋꯥꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯊꯣꯏꯆꯥꯅ ꯃꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯉꯝꯖꯕ ꯍꯩ ꯂꯩ ꯍꯦꯛꯇꯨꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯂꯦꯞꯄꯝꯗꯦ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝꯗ ꯌꯥꯎꯗꯕ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃꯠꯇꯗꯤ ꯌꯥꯎꯍꯟꯕꯤꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯣꯏꯆꯥ ꯉꯁꯤꯅ ꯂꯥꯏꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯅꯆꯥꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯤꯖꯔꯤ꯫ ꯉꯁꯤꯅ ꯏꯕꯨꯡꯉꯣ ꯁꯛ ꯎꯗꯕ ꯅꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ꯫ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃꯠꯇꯗꯤ ꯏꯁꯣꯔ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨꯗꯣ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯏꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯀꯣꯛꯅꯕ ꯅꯆꯥꯕꯨ ꯆꯥꯟꯕꯤꯌꯨ, ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯏ ꯊꯣꯏꯍꯦꯟꯅ, "ꯍꯩꯅꯨꯄꯤ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ? ꯀꯔꯤ ꯅꯤꯕ ꯆꯠꯂꯤꯕꯅꯣ ꯂꯥꯏꯁꯪꯗ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯅꯤꯡꯉꯥꯏꯕꯨ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯅꯠꯇꯦ, ꯊꯕꯛ ꯁꯨꯔꯒ ꯆꯔꯥ ꯀꯔꯝꯅ ꯍꯦꯜꯂꯣꯏꯁꯤꯒꯦꯗꯤ ꯈꯟꯗꯦꯕ ꯅꯪꯁꯦ? ꯅꯁꯥꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯇꯧꯔꯅꯨꯀꯣ." "ꯍꯣ, ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯅꯤꯡꯖꯕ ꯑꯃꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯏꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕꯗꯣ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯕ? ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯏꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯋꯥꯔꯕꯁꯨ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯅꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣই ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯑꯋꯥꯕꯁꯤ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯕꯁꯨ ꯏꯆꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ꯫ ꯃꯍꯩ ꯃꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯒꯅꯤ꯫ ꯏꯆꯥꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯆꯥ ꯑꯃ ꯑꯣꯏꯍꯟꯒꯅꯤ." "ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯄꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕꯤꯗ ꯇꯧꯔꯒ ꯂꯩꯔꯣꯀꯣ꯫ ꯑꯩ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩꯗ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯍꯣꯔꯦꯟꯒꯤꯗꯤ ꯍꯣꯔꯦꯟ ꯋꯥꯜꯂꯁꯤ ꯆꯦꯡꯗꯣ꯫ ꯑꯩ ꯊꯕꯛ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯊꯣꯏꯍꯦꯟ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯆꯥ ꯃꯇꯣꯝꯗ ꯌꯨꯝꯗꯨꯗ ꯂꯩꯍꯧꯏ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯑꯍꯥꯡꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ "ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯃꯤꯔꯣꯜꯂꯤꯕ ꯏꯆꯥꯁꯦ, ꯂꯥꯏꯔꯕ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯄꯣꯛꯂꯕꯁꯨ ꯃꯁꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃꯠꯇꯗꯤ ꯍꯥꯞꯄꯤꯔꯛꯎ꯫ ꯅꯅꯥꯏꯅ ꯏꯀꯣꯛꯅꯣꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯅꯥꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯂꯥꯜꯂꯕꯗ ꯉꯥꯛꯄꯤꯌꯨ, ꯁꯣꯏꯔꯕꯗ ꯀꯟꯕꯤꯌꯨ." "ꯑꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯡꯊꯤꯜ ꯄꯣꯕꯞꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯑꯃꯨꯛ꯫ ꯉꯥꯎꯇꯅ ꯆꯠꯈꯤꯕ ꯇꯥꯔꯤ ꯏꯆꯦ ꯊꯣꯏꯆꯥꯁꯦ ꯂꯥꯏꯗ ꯅꯤꯡꯕꯗ." "ꯍꯣꯏ ꯏꯆꯦ ꯊꯣꯏꯆꯥ, ꯏꯆꯦꯕꯨ ꯂꯥꯏꯗ ꯈꯨꯔꯨꯝꯗꯅ ꯂꯩꯔꯕ꯭ꯔꯣ ꯏꯆꯦ?" "ꯑꯩꯃꯥ, ꯏꯕꯦꯌꯥꯏ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯥꯈꯠꯂꯛꯑꯣ꯫ ꯏꯆꯦꯁꯦ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯤꯕꯅꯤ꯫ ꯑꯩꯁꯦ ꯏꯆꯦꯗꯒꯤ ꯌꯣꯠꯄꯥꯛꯇꯣ ꯑꯝꯇ ꯋꯥꯏꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯁꯨꯕꯗꯣ ꯀꯣꯟꯅꯗ꯭ꯔꯕ? ꯏꯆꯦ ꯍꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯉꯥꯏꯍꯥꯛꯇ ꯋꯥꯏꯔꯨꯒꯦ." "ꯍꯣꯏ ꯍꯣꯏ, ꯍꯦꯛꯇ ꯋꯥꯏꯌꯨ, ꯌꯦꯅꯈꯥꯗ ꯂꯩꯕꯅꯤ꯫ ꯅꯪ ꯆꯪꯂꯒ ꯂꯧꯊꯣꯛꯑꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯣ꯫ ꯏꯆꯦꯗꯤ ꯍꯛꯆꯥꯡꯅꯒ ꯂꯨꯝꯁꯤꯜꯂꯛꯄꯅꯤ꯫ ꯊꯕꯛ ꯑꯀꯟꯕꯒ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯊꯣꯛꯂꯒꯗꯣꯏꯅꯣ꯫ ꯆꯥꯗꯕꯁꯨ ꯌꯥꯗꯦ, ꯏꯃꯨꯡꯅꯒ ꯐꯤꯕꯝ ꯇꯥꯗꯕꯅꯤ꯫ ꯍꯦꯔꯦ ꯏꯆꯦ, ꯄꯪꯈꯟꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯆꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯕꯨ ꯀꯔꯤꯒꯤ ꯑꯗꯨꯝꯅꯒ ꯈꯜꯍꯩꯗꯦ? ꯂꯩꯇꯕꯒꯤꯅ ꯂꯩꯇꯕꯒꯤ ꯊꯣꯛꯄ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯊꯥꯗꯗꯤ ꯎꯗꯦ, ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕꯣ?" "ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒ ꯍꯜꯂꯛꯇꯦ꯫ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯈ꯭ꯔꯕꯔꯥ ꯈꯪꯗꯦ꯫ ꯃꯌꯥꯝ ꯊꯕꯛ ꯁꯨꯅꯕꯗꯒꯤ ꯅꯪ ꯇꯥꯗꯅ ꯍꯦꯟꯅ ꯁꯨꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯎꯅꯕꯗꯁꯨ ꯁꯦꯜ ꯈꯔꯗꯤ ꯈꯨꯠꯇ ꯄꯥꯏꯗꯕ ꯌꯥꯔꯣꯏꯗꯣ꯫
ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯏꯆꯦ ꯑꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯧꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯏꯆꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯗꯣꯏꯅꯤ ꯏꯆꯦ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯏꯆꯦ ꯑꯗꯨꯅꯤꯅꯦ ꯏꯕꯦꯌꯥꯏ ꯉꯁꯤ ꯑꯩꯅ ꯂꯥꯏꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯨꯝꯅ ꯑꯋꯥꯕ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯄꯪꯈꯟꯁꯨ ꯈꯟꯖꯤꯟꯒꯅꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯌꯣꯠꯇꯨ ꯄꯨꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯂꯩꯍꯧꯔꯦ ꯏꯕꯦꯌꯥꯏ ꯃꯇꯣꯝꯇ ꯈꯟꯖꯩ ꯏꯁ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ ꯍꯣꯏꯅꯦ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯕꯗꯤ ꯃꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯍꯦꯟꯃꯜꯂꯤꯍꯦ ꯄꯣꯛꯂꯛꯇ꯭ꯔꯤꯕ ꯃꯆꯥꯁꯤꯒꯤ ꯀꯔꯤꯅꯣ ꯅꯤꯔꯤꯕꯣ ꯅꯤꯃꯟꯗꯅ ꯅꯤꯅꯤꯡꯉꯥꯏꯕꯨ ꯂꯩꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯄꯣꯛꯏ ꯑꯁꯨꯃꯥꯏꯅ ꯇꯧꯖꯂꯛꯆꯔꯛꯇꯦ ꯂꯩꯇꯦ ꯂꯥꯏꯔꯦꯗꯅꯕꯨ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯅꯣꯡꯊꯛꯇꯒꯤ ꯂꯥꯏ ꯂꯥꯛꯇꯨꯅ ꯊꯥꯗꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯗ ꯇꯟꯖꯩꯗ ꯑꯁꯨꯝꯅ ꯏꯕꯦꯌꯥꯏ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯊꯣꯏꯍꯦꯟ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯅꯪꯕꯣ ꯇꯥꯔꯗꯤ ꯑꯩꯒꯤ ꯈꯨꯗꯩ ꯑꯃꯟꯕꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯏꯁꯥꯁꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛꯇ ꯆꯥꯏꯊꯍꯧꯒꯦ ꯊꯣꯏꯆꯥ ꯀꯝꯕꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯤꯀ꯭ꯔꯨꯛ ꯋꯥ ꯃꯩꯈꯨ ꯋꯪ ꯊꯥꯔꯗꯨꯅ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯛꯇꯦꯟꯗꯨꯗ ꯌꯥꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯎꯗꯕ ꯑꯣꯏꯔꯝꯂꯅꯤ ꯑꯩꯅꯦ ꯂꯥꯏꯗꯨꯛ ꯊꯥꯟꯕꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯊꯥꯟꯈꯤꯒꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯈꯔ ꯊꯥꯜꯂꯗꯤ ꯌꯥꯔꯤ ꯋꯥꯅꯤ ꯅꯪ ꯑꯃꯅꯦ ꯍꯦꯟꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦꯀꯣ ꯂꯥꯏ ꯃꯌꯥꯝꯅ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯃꯛꯀꯅꯤ ꯈꯟꯕꯗ ꯂꯣꯠꯄꯨ ꯂꯣꯠꯅꯤꯡꯂꯝꯂꯅꯤ ꯂꯣꯏꯅ ꯃꯣꯠꯂꯦꯅ ꯇꯧꯕꯅꯤ ꯑꯣ ꯐꯔꯦ ꯅꯪꯒꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯊꯣꯏꯆꯥ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯈꯔ ꯄꯠꯐꯝꯗ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯆꯥ ꯎꯕꯗ ꯀꯔꯤꯝꯅꯕꯩ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯊꯣꯏꯆꯥ ꯅꯪꯕꯨ ꯀꯗꯣꯝ ꯆꯠꯂꯨꯔꯤꯕꯅꯣ ꯐꯤꯕꯝꯗꯨꯒ ꯄꯪꯆꯠꯇ ꯆꯠꯊꯣꯛꯀꯅꯨꯅꯦꯍꯦ ꯊꯣꯏꯆꯥꯅ ꯍꯣꯏ ꯏꯟꯗꯣꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯅꯦ ꯂꯥꯏꯁꯪꯗ ꯍꯜꯂꯛꯏꯅꯦ ꯏꯟꯗꯣꯟ ꯍꯣꯏ ꯐꯝꯕꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯐꯝꯂꯝꯂꯤꯕꯅꯤ ꯅꯪꯕꯨ ꯊꯥ ꯀꯌꯥꯝ ꯌꯥꯝꯂꯒꯦꯅꯦꯍꯦ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨꯕꯣ ꯏꯟꯗꯣꯟ ꯍꯥꯏꯔꯤꯁꯦ ꯁꯣꯏꯍꯟ ꯉꯥꯝꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯕꯅꯤꯀꯣ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯏꯕꯦꯝꯃ ꯂꯧꯗꯦꯗ ꯏꯟꯗꯣꯟ ꯍꯣꯏ ꯐꯅꯗꯤ ꯌꯥꯝꯂꯛꯏ ꯑꯩꯁꯨ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯍꯧꯗꯕꯗ ꯋꯥꯈꯜꯁꯦ ꯏꯌꯥꯡꯅ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯍꯣ ꯐꯩꯌꯦ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯤꯗꯨꯕꯨꯗꯤ ꯐꯔꯦ ꯅꯪꯁꯨ ꯍꯟꯖꯔꯣ ꯄꯣꯊꯥꯖꯔꯨꯔꯣ ꯌꯨꯝꯗ ꯍꯣꯏ ꯏꯟꯗꯣꯟ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯊꯣꯏꯆꯥ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯀꯥꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯈꯨꯟꯁꯤꯗ ꯃꯥꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯃꯧꯁꯦ ꯂꯩꯔꯝꯃꯣꯏ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯄꯪꯅꯤꯡꯅꯤꯡꯅꯔꯤ ꯈꯨꯔꯨꯝꯅꯔꯤ ꯂꯥꯏꯁꯦ ꯃꯁꯤꯒꯤ ꯂꯥꯏꯔꯕꯤ ꯊꯣꯏꯆꯥ ꯍꯥꯏꯕꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯗꯤ ꯀꯥꯃ ꯍꯦꯜꯂꯤꯗ ꯍꯣꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯦꯟꯃꯜꯂꯤ ꯃꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯨꯟꯁꯤꯗ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯤꯡꯖꯔꯁꯨ ꯃꯥꯒꯤ ꯂꯥꯏꯗꯨ ꯈꯨꯔꯨꯝꯃꯣꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯔꯜꯁꯨ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯛꯇꯅ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯨ ꯅꯠꯇꯕ ꯏꯁ ꯂꯥꯏꯔꯕꯁꯨ ꯃꯈꯣꯏ ꯏꯃꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯔꯝꯒꯅꯤ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯑꯗꯨꯅꯤꯅꯦꯍꯦ ꯃꯇꯝ ꯃꯥꯡꯈꯩ ꯆꯠꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯇꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯁ ꯈꯪꯖꯗꯦꯗ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯃꯤꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯀꯣꯛꯅꯤ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ ꯃꯁꯥꯗ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯒ ꯀꯔꯤꯝꯇ ꯍꯥꯏꯗꯖꯥꯠꯂꯣ ꯑꯁꯤꯕꯣ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤꯕꯨ ꯇꯥꯗꯖꯥꯠꯂꯅꯤ ꯃꯣꯏꯕꯣ ꯇꯥꯔꯝꯅꯤ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯑꯍꯜ ꯂꯃꯟꯒ ꯂꯩꯇꯕ ꯏꯃꯨꯡꯒ ꯑꯣꯏꯔꯤ ꯃꯇꯩ ꯃꯅꯥꯎꯇꯅꯤ ꯃꯥꯏ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯑꯁꯨꯝꯅ ꯃꯊꯧ ꯁꯨꯅꯤ ꯈꯪꯗꯕꯤ ꯃꯤꯋꯥꯗ ꯉꯥꯡꯂꯒ ꯍꯔꯥꯎꯖꯕꯤ ꯅꯨꯄꯤꯁꯤꯡꯗꯨ ꯉꯁꯤꯗꯤ ꯊꯣꯏꯆꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯇꯞꯇꯥꯏꯅ ꯉꯥꯡꯂꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯊꯣꯏꯆꯥꯅ ꯀꯣꯔꯧꯏꯕ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯀꯠꯆꯔꯤꯕ ꯂꯩꯖꯕ ꯉꯝꯖꯕ ꯍꯩ ꯂꯩ ꯏꯁꯤꯡ ꯑꯁꯤꯅ ꯄꯤꯟꯕꯤꯌꯨ ꯀꯔꯤꯁꯨ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕꯤ ꯏꯆꯥꯁꯦ ꯃꯄꯨ ꯅꯪꯒꯤ ꯊꯧꯖꯥꯟꯗꯒꯤ ꯇꯥꯏꯕꯪ ꯃꯤꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯊꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ
ꯃꯄꯨꯅ ꯐꯝꯗꯒꯤ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯊꯣꯏꯍꯦꯟꯅ, ꯅꯨꯄꯤ, ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯑꯣꯟꯊꯣꯛꯅ ꯉꯜꯂꯤꯗ꯫ ꯑꯌꯨꯛ ꯉꯟꯗꯥ ꯑꯉꯟꯕꯁꯤꯗ ꯅꯪꯅ ꯁꯨꯝꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯅꯀꯣꯛ ꯍꯥꯏꯐꯦꯠ ꯐꯤꯖꯦꯗꯨꯅ ꯈꯨꯝꯂꯒ ꯀꯣꯔꯧ ꯏꯄꯥꯗ ꯈꯨꯔꯨꯝꯕꯁꯤꯗꯤ ꯋꯥꯈꯜꯒꯁꯤ ꯅꯧꯊꯣꯛꯏꯅꯦ꯫ ꯊꯥꯏꯅꯩ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏꯗꯣ꯫ ꯍꯩꯃꯥ, ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯅꯦ ꯃꯣꯟꯗꯥꯒꯁꯦ ꯑꯌꯨꯛꯁꯤꯗ꯫ ꯑꯗꯣ ꯊꯕꯛ ꯆꯠꯄꯤꯔꯗꯣꯏꯔꯣ ꯊꯣꯛꯄꯤꯔꯛꯏꯁꯤꯕꯣ? ꯊꯕꯛ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯉꯁꯤ ꯊꯕꯛ ꯈꯔ ꯉꯟꯇꯥ ꯁꯨꯔꯒꯅꯦ ꯈꯔ ꯌꯥꯝꯅ ꯁꯨꯍꯧꯅꯕ ꯈꯜꯂꯤꯕ, ꯈꯨꯠꯁꯨꯃꯟꯗꯨ ꯈꯔ ꯍꯦꯟꯅ ꯂꯧꯅꯕ꯫ ꯍꯣꯏ, ꯁꯨꯗꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅꯁꯨ ꯐꯤꯕꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯒ ꯊꯥꯅꯒ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯍꯧꯕꯁꯤꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯁꯥꯊꯤ꯫ ꯏꯍꯦ, ꯅꯪꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯡꯗꯕꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯪ ꯁꯣꯏꯗꯅ ꯉꯝꯗꯅꯕ ꯇꯧ꯫ ꯑꯗꯣ ꯅꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯌꯨꯝꯊꯪꯅꯕꯒꯤ ꯏꯕꯦꯌꯥꯏꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯡꯀꯛ ꯆꯥꯎꯕꯤꯗꯣ ꯑꯗꯨ ꯀꯧꯔꯒ ꯈꯔ ꯍꯦꯛ ꯂꯩꯃꯤꯟꯅꯔꯣ꯫ ꯑꯩꯅ ꯁꯨꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯛꯇ ꯍꯦꯟꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯂꯦꯞꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛꯁꯦ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯆꯥꯛꯇꯣ ꯍꯥꯞꯄꯨꯔꯅꯨ, ꯊꯕꯛꯁꯨ ꯐꯝꯗ ꯆꯥꯔꯛꯂꯒꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯆꯥꯁꯨ ꯊꯥ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯆꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯁꯤꯗꯤ꯫ ꯊꯣꯏꯆꯥꯅ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ, ꯅꯨꯡꯄꯥꯟ ꯑꯣꯜꯂꯤ ꯅꯨꯄꯥ꯫ ꯅꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯪꯕꯣ? ꯈꯥꯡꯕ ꯉꯝꯗꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ ꯅꯨꯄꯤ? ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯪꯅꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ꯫ ꯑꯩ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯀꯧꯔꯛꯈꯤꯒꯦ꯫ ꯐꯤꯕꯝꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯂꯣꯏ꯫ ꯈꯔ ꯌꯥꯡꯅ ꯂꯥꯛꯎꯀꯣ ꯅꯨꯄꯥ꯫ ꯀꯣꯏꯔꯣꯏ, ꯉꯥꯏꯍꯥꯛꯇ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟ ꯃꯥꯏꯕꯤ ꯀꯧꯕ ꯍꯥꯊꯨ ꯆꯠꯈꯤ꯫ ꯊꯣꯏꯆꯥ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯂꯥꯛꯇꯨꯅ ꯊꯣꯏꯆꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯪꯖꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ, ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯔꯦꯗ ꯃꯁꯛꯁꯤꯗꯤ꯫ ꯃꯌꯥ ꯑꯃꯁꯨ ꯍꯧꯔꯛꯄ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯏꯅꯦ ꯑꯉꯥꯡꯁꯦ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯗꯧꯔꯤ꯫ ꯊꯣꯏꯍꯦꯟ, ꯁꯦ, ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯂꯦ꯫ ꯇꯨ, ꯄꯥꯝꯃꯨꯁꯦ ꯏꯕꯨꯡꯉꯣ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗ꯫ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯃꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯏꯃꯥ ꯃꯥꯏꯕꯤ? ꯇꯧꯗꯦ, ꯄꯣꯊꯥꯍꯧꯔꯤ ꯃꯍꯥꯛ꯫ ꯑꯁꯨꯝꯅ ꯃꯆꯥ ꯐꯪꯖꯕꯗ ꯊꯣꯏꯍꯦꯟ ꯑꯃꯗꯤ ꯊꯣꯏꯆꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯄꯅ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧ ꯑꯗꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯝꯄꯥꯛꯇ ꯇꯣꯏꯅ ꯁꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛ ꯁꯥꯟꯅꯕꯒꯤ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯤꯅꯦ꯫ ꯑꯩꯅ ꯇꯧꯒꯗꯕ ꯇꯥꯕꯅꯤ꯫ ꯅꯪ ꯃꯤꯅꯝ ꯆꯥꯅꯨꯅꯦ꯫ ꯏꯁ, ꯅꯆꯤꯟ ꯊꯤꯅꯨꯅꯦ꯫ ꯑꯩꯒꯤ ꯇꯥꯏ, ꯑꯗꯨꯒꯤ ꯇꯧꯔꯨꯏꯅꯦ꯫ ꯃꯤꯅꯝꯗꯤ ꯅꯪꯅ ꯆꯥꯔꯒ꯫ ꯅꯆꯤꯟ ꯊꯤꯅꯨ꯫ ꯅꯪꯅ ꯑꯅꯤꯔꯛ ꯇꯧꯁꯤꯜꯂꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯧꯕ ꯇꯥꯕꯅꯦ꯫ ꯅꯆꯤꯟ ꯊꯤꯖꯅꯨ꯫ ꯂꯥꯏꯅ ꯁꯥꯎꯕꯅꯤ ꯆꯤꯟ ꯊꯤꯕꯁꯦ꯫ ꯑꯩ ꯆꯤꯟ ꯊꯤꯗꯦꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯀꯣꯔꯧ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯁꯔꯤꯛ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ, ꯇ꯭ꯔꯦꯡ ꯍꯥꯏꯅ꯫ ꯀꯔꯤꯒꯤ ꯇꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯔꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯥꯏꯔꯛꯏ ꯀꯣꯔꯧꯅ, ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯃ ꯈꯤꯡꯕꯗꯣ ꯅꯣꯏ ꯇꯥꯕ꯭ꯔꯥ? ꯇꯥꯗꯦ꯫ ꯍꯧꯖꯤꯛꯇ ꯈꯤꯡꯂꯛꯏꯗꯨꯗꯤ ꯑꯩꯗꯤ ꯇꯥꯏꯅ꯫ ꯇꯥꯗꯦ ꯑꯩꯈꯣꯏꯗꯤ꯫ ꯅꯪꯗꯤ ꯉꯥꯎꯕꯒꯤ ꯇꯥꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯅꯦ, ꯇꯥꯗꯦ ꯑꯩꯈꯣꯏꯗꯤ꯫ ꯅꯪꯒꯤ ꯅꯥꯀꯣꯡꯗꯣ ꯁꯣꯛꯑꯝꯃꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯅꯠꯇꯦꯍꯦ ꯀꯩꯁꯨ꯫ ꯑꯗꯨ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯁꯨ ꯈꯠꯅꯔꯅꯨ꯫ ꯑꯩꯈꯣꯏꯃꯨꯛ ꯁꯥꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯁꯥꯟꯅꯔꯨꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯇꯤꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯍꯧꯅꯁꯥ ꯃꯔꯩ ꯌꯦꯠꯅꯕ ꯈꯠꯅꯕ ꯁꯥꯟꯅꯕꯗ ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯃꯔꯩ ꯌꯦꯠꯅꯕ ꯈꯨꯗꯤꯡ ꯀꯣꯔꯧꯒꯤ ꯅꯥꯀꯣꯡꯗ ꯁꯔꯤꯛ ꯃꯈꯣꯟ ꯑꯗꯨꯝ ꯇꯥꯏ꯫ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯏ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯃꯥ ꯊꯣꯏꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯀꯣꯔꯧ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯁꯥꯟꯅꯕ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ? ꯀꯨꯏꯔꯣꯏ, ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯇꯨꯝꯈꯤꯅꯨꯀꯣ꯫ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯒ ꯇꯨꯝ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯏꯃꯥ,
ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯏꯃꯥꯟꯅꯕꯁꯤꯡ ꯃꯔꯩ ꯍꯦꯛꯇ ꯌꯦꯠꯅꯔꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯔꯩ ꯌꯦꯠꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯁꯔꯤꯀꯥꯡꯁꯤ ꯃꯈꯣꯜ ꯍꯦꯛꯇ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗꯤ ꯁꯔꯤꯀꯥꯡꯁꯤ ꯃꯈꯣꯜꯁꯦ ꯇꯥꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯥꯗꯦ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯍꯥꯏ ꯑꯩꯗꯤ ꯑꯉꯥꯎꯕꯒꯤ ꯇꯥꯕ ꯑꯣꯏꯔꯝꯅꯤ ꯃꯈꯣꯟꯗꯣ ꯍꯥꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯁꯔꯤꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡꯁꯤ ꯀꯔꯤꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯁꯔꯤꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯔꯤꯁꯤꯕꯣ ꯏꯃꯥ ꯍꯥꯏꯌꯣꯕ ꯀꯩꯒꯤꯅꯣꯕ ꯍꯥ ꯏꯃꯥꯒꯤ ꯀꯣꯔꯧ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ ꯂꯝꯄꯥꯛꯇ ꯊꯥꯗꯣꯛꯄ ꯁꯟꯒꯤ ꯃꯉꯛꯇ ꯁꯤꯕ ꯁꯔꯤꯛ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ ꯃꯈꯣꯏꯗꯁꯨ ꯍꯥꯏꯔꯨꯔꯅꯨ ꯍꯌꯦꯡꯈꯩꯗꯤ ꯃꯈꯣꯜꯗꯨ ꯇꯥꯔꯁꯨ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯀꯣꯔꯧ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯅꯣꯡꯃ ꯀꯥꯡꯖꯩ ꯇꯝꯂꯝꯃꯤ ꯈꯨꯟꯒꯤ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯥꯂꯦꯝ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯀꯥꯡꯖꯩ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯣꯔꯧ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯀꯣꯔꯧꯒꯤ ꯃꯔꯝ ꯄꯨꯝꯕ ꯃꯥꯂꯦꯝꯅꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯀꯣꯔꯧꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯔꯕꯁꯨ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯗꯨꯃꯛ ꯑꯣꯏ ꯀꯣꯔꯧꯅ ꯏꯇꯥꯎ ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦ ꯉꯁꯤꯁꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯁꯨꯛ ꯁꯨꯛꯊꯅ ꯎꯏ ꯄꯨꯛꯅꯤꯡ ꯀꯌꯥꯁꯨ ꯆꯪꯕ ꯃꯥꯟꯗꯦ ꯀꯥꯡꯖꯩ ꯇꯝꯕꯁꯦ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯥꯂꯦꯝꯅ ꯏꯇꯥꯎ ꯀꯣꯔꯧ ꯈꯪꯗꯦꯗ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯈꯪꯅꯖꯕꯤ ꯎꯔꯤꯔꯩꯗꯣ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯕ ꯃꯥꯜꯂꯤ ꯑꯁꯦꯡꯕ ꯍꯪꯂꯕꯁꯨ ꯍꯥꯏꯗꯣꯛꯇꯦ ꯃꯤꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯂꯤ ꯑꯩꯅꯁꯨ ꯎꯔꯤꯁꯦ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯑꯗꯨꯅ ꯏꯍꯩꯁꯤꯗ ꯄꯨꯛꯅꯤꯡꯒ ꯀꯌꯥ ꯆꯪꯕ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯔꯨꯔꯁꯨ ꯏꯕꯨꯡꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯦ ꯔꯩꯗꯣ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯀꯩꯁꯨ ꯈꯪꯅꯔꯝꯃꯣꯏ ꯃꯕꯨꯡꯅꯦ ꯍꯥꯏꯕꯅꯤꯅ ꯃꯕꯨꯡ ꯑꯣꯏꯔꯝꯒꯅꯤ ꯄꯪꯈꯟꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯃꯛ ꯑꯗꯣ ꯏꯇꯥꯎ ꯅꯪꯅ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯅꯪꯒꯤ ꯄꯥꯡꯗꯣꯏꯁꯤꯕꯣ ꯅꯪꯗꯤ ꯅꯁꯥꯒꯤ ꯈꯪꯕꯅꯤꯅ ꯑꯁꯦꯡꯕ ꯁꯦꯡꯗꯕꯗꯣ ꯑꯗꯨ ꯑꯝꯇꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯌꯦꯠꯂꯣꯏ ꯃꯉꯣꯟꯗ ꯁꯦꯡꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯔꯦ ꯁꯦ ꯏꯇꯥꯎ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯏꯇꯥꯎ ꯑꯩ ꯈꯪꯗꯦꯀꯣ ꯑꯝꯇ ꯑꯩ ꯉꯝꯃꯣꯏ ꯇꯜꯂꯤ ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯦ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄ ꯏꯇꯥꯎ ꯁꯦ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯄꯤꯒꯦꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯍꯥ ꯁꯦꯜ ꯍꯥꯏꯕ ꯀꯣꯔꯧꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯉꯁꯥꯏ ꯃꯃꯥꯅ ꯍꯣꯔꯦꯟꯒꯤ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯦꯅ ꯃꯊ꯭ꯋꯥꯏ ꯋꯥꯍꯧꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯁꯦꯜꯗꯨꯒꯤ ꯈꯜꯂꯒ ꯀꯣꯔꯧ ꯃꯥꯂꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯏꯇꯥꯎ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯕꯅꯤꯀꯣ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯛꯀꯅꯨꯀோ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯔꯨꯞꯁꯤꯡꯅ ꯑꯉꯧꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯇꯜꯂꯤꯕ ꯁꯨꯝꯕ ꯊꯕꯛꯁꯦ ꯍꯣꯏꯕ ꯏꯇꯥꯎ ꯉꯁꯤꯇꯪꯗꯤ ꯑꯩꯒꯤ ꯌꯦꯡꯂꯒ ꯌꯥꯕꯤꯔꯣ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯔꯣꯏꯕ ꯑꯩ ꯑꯗꯨꯗꯤ ꯏꯇꯥꯎ ꯌꯦꯡꯕ ꯍꯧꯔꯒꯦꯀꯣ ꯑꯗꯣ ꯅꯪ ꯁꯦꯜꯗꯤ ꯄꯤꯗꯤ ꯄꯤꯌꯨꯀꯣ ꯍꯣꯏ ꯁꯦꯜꯗꯨꯕꯨꯗꯤ ꯄꯤꯒꯦꯕ ꯅꯪꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯄ꯭ꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯀꯣ ꯑꯩ ꯐꯖꯅ ꯌꯦꯡꯒꯦꯕ ꯅꯪꯒꯤꯁꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯀꯣꯔꯧ ꯃꯇꯥꯎꯅ ꯍꯥꯏꯕ ꯌꯥꯔꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯏꯔꯛꯏ ꯍꯌꯥ ꯏꯇꯥꯎꯒꯤ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯇꯥꯎ ꯇꯝꯃꯤꯟꯅꯝꯂꯦ ꯏꯇꯥꯎ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯑꯃꯒ ꯇꯣꯏꯅ ꯄꯨꯟꯅ ꯂꯣꯏꯅꯕ ꯇꯧꯔꯤ ꯏꯇꯥꯎꯅ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯏꯇꯥꯎꯒꯤ ꯋꯥꯈꯜꯗꯤ ꯀꯌꯥ ꯆꯪꯗ꯭ꯔꯤ ꯅꯨꯄꯤꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯍꯦꯟꯅ ꯈꯣꯏꯖꯪꯈ꯭ꯔꯦ ꯏꯇꯥꯎ ꯀꯌꯥꯗꯅꯣꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯒꯨꯝ ꯊꯧꯁꯥꯗꯕꯒꯨꯝ ꯇꯧꯔꯤꯅ ꯑꯗꯨ ꯏꯇꯥꯎ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯤꯁꯦ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯃꯇꯪꯒ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯅꯨꯄꯤꯁꯤꯅꯤ ꯏꯇꯥꯎꯗꯒꯤ ꯍꯦꯟꯅ ꯃꯔꯜ ꯂꯩꯕ ꯅꯨꯄꯥ ꯄꯥꯝꯕꯒꯤꯅꯤ ꯏꯇꯥꯎꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯃꯗꯣ ꯑꯗꯨꯒ ꯏꯇꯥꯎ ꯃꯔꯝ ꯑꯃꯅ ꯏꯇꯥꯎꯅ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯄꯥꯝꯗꯦ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯄ ꯏꯀꯥꯏ ꯑꯗꯨꯃꯁꯨ ꯌꯥꯎꯔꯤ ꯏꯇꯥꯎ ꯀꯔꯤ ꯃꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯄꯤꯛꯆꯔꯛꯑꯕꯁꯤꯕꯨ ꯁꯤꯕꯣꯏꯅ ꯄꯤꯛꯅꯤꯡꯗꯅ ꯄꯤꯛꯏꯔꯣꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯏꯇꯥꯎ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯤ ꯑꯃ ꯂꯧꯈꯤꯕ ꯈꯪꯅꯤꯕ ꯃꯥ ꯈꯪꯗꯦ ꯏꯇꯥꯎ ꯂꯃꯟ ꯌꯥꯝ ꯈꯨꯝꯅꯤꯡꯉꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯏꯇꯥꯎ
ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯁꯤꯗꯤ ꯍꯨ ꯆꯦꯔꯒ ꯈꯨꯝꯕ ꯂꯃꯟꯗꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄꯅ ꯈꯨꯝꯕ ꯂꯃꯟꯅ ꯍꯦꯟꯅ ꯁꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯨꯝꯗꯧꯔꯁꯤ, ꯏꯇꯥꯎꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯏꯇꯥꯎ, ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯍꯣꯠꯅꯔꯣ꯫ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯐꯠꯇꯦ꯫ ꯑꯗꯨꯅ ꯏꯇꯥꯎꯅ ꯁꯥꯟꯅꯔꯤꯕ ꯀꯥꯡꯖꯩꯒꯤ ꯃꯍꯩꯁꯤꯗ ꯏꯇꯥꯎꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯀꯣꯛ ꯊꯣꯡꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯇꯨꯅ ꯁꯥꯟꯅꯕ ꯌꯥꯝꯅ ꯐꯥꯎꯕ, ꯌꯥꯝꯅ ꯍꯩꯕ ꯀꯥꯡꯖꯩꯔꯣꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯏꯇꯥꯎꯕꯨ ꯁꯛ ꯈꯪꯅꯔꯛꯀꯅꯤ, ꯁꯦꯜꯁꯨ ꯄꯥꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯃꯥꯡꯗꯁꯨ ꯆꯥꯡ ꯇꯥꯔꯔꯣꯏ ꯏꯇꯥꯎ꯫ ꯍꯥꯏꯁ, ꯐꯠꯖꯩꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯁꯦ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯈꯜꯂꯨꯗ꯭ꯔ ꯄꯣꯠꯅꯤ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯏꯃꯥꯗ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯄꯤꯛꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣꯅ ꯀꯞꯄꯨꯔꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯒꯦ ꯏꯇꯥꯎ, ꯑꯗꯨꯅ ꯅꯨꯡꯁꯤ ꯂꯃꯟ ꯈꯨꯝꯕ ꯁꯛꯂꯒꯦ꯫ ꯁꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯍꯧꯔꯣ꯫ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯌꯨꯝ ꯍꯟꯅꯕ ꯇꯧꯁꯤ, ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯊꯧꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯇꯥꯎ, ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯣꯔꯧꯅ ꯈꯪꯕ ꯉꯝꯍꯧꯏ ꯃꯥ ꯀꯔꯝꯅ ꯁꯦꯜ ꯇꯥꯟꯒꯅꯤ꯫ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯁꯤꯅ ꯄꯥꯝꯖꯗ꯭ꯔꯁꯨ ꯄꯥꯝꯖꯗ ꯁꯦꯜ ꯂꯩꯇꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯊꯣꯏꯖꯥꯗ ꯇꯝꯂꯝꯃꯤ꯫ ꯏꯃꯥ, ꯁꯦꯜꯅꯤ꯫ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕꯗꯣ, ꯑꯁꯤꯅ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯉꯁꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯍꯥ, ꯀꯔꯤ ꯁꯦꯜ? ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯏꯇꯥꯎ ꯃꯥꯂꯦꯝꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯅ? ꯃꯥꯅꯗꯤ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯁꯦꯜꯁꯤꯡ ꯑꯁꯤ ꯄꯤꯔꯛꯂꯤꯕ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯏꯃꯥ, ꯅꯆꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯗꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯃ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯅ, ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯑꯩꯅ ꯄꯥꯡꯕꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯥꯅ ꯍꯔꯥꯎꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯍꯥ, ꯏꯆꯥꯅ? ꯆꯨꯝꯃꯤ, ꯏꯆꯥꯗ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯔꯛꯏ ꯍꯥꯏꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯥꯟꯕꯤꯕꯅꯤ꯫ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ ꯂꯥꯏꯐꯝ ꯀꯌా ꯆꯠꯇꯨꯅ ꯅꯤꯖꯈꯤ, ꯏꯆꯥꯒꯤ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯍꯤꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯤꯡꯏ, ꯑꯗꯨꯅ ꯏꯆꯥꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨ ꯃꯉꯣꯟꯗ ꯅꯤꯖꯈꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯈꯪꯒꯗꯕꯅ ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯅ ꯉꯁꯤ ꯈꯪꯕ ꯉꯝꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯅ ꯈꯪꯂꯤꯕ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯁꯤꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯃꯒꯨꯟ ꯃꯁꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ, ꯄꯔꯤꯡ ꯀꯥꯏꯗ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯐꯅꯕ ꯇꯧꯕꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯕ ꯍꯦꯜꯂꯛꯀꯅꯤ ꯏꯃꯥ꯫ ꯑꯆꯨꯝꯕꯅꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯑꯗꯨꯝꯅ ꯃꯤꯒꯤ ꯑꯋꯥꯕꯗꯒꯤ ꯀꯟꯕꯤꯔꯕꯗꯤ ꯃꯤꯗꯨꯅꯁꯨ ꯄꯦꯜꯂꯗꯨꯅ ꯇꯧꯕꯤꯔꯛꯄꯅ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯣꯔꯧ, ꯅꯪꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯃꯛꯅꯤ ꯏꯃꯥ, ꯅꯆꯥꯅ ꯈꯟꯖꯔꯤꯕꯁꯨ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯟ ꯀꯌꯥꯗꯒꯤ ꯃꯥꯕꯨ ꯎꯅꯕ, ꯃꯥꯒ ꯋꯥ ꯇꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯐꯅꯕ ꯀꯥꯏꯗꯅꯕ ꯇꯧꯕꯁꯤꯅꯁꯨ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯦꯟꯅ ꯄꯥꯝꯅꯔꯝꯃꯤ ꯑꯃꯗꯤ ꯃꯄꯨꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯦꯞꯇꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯅ ꯃꯥꯒꯤ ꯉꯝꯖꯕ ꯁꯦꯜ ꯈꯔ ꯅꯠꯇ꯭ꯔꯒ ꯉꯝꯖꯕ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯆꯧ ꯃꯆꯥ ꯄꯤꯁꯛ ꯈꯥꯏꯗꯅ ꯃꯥꯅ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯁꯪꯉꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯥꯂꯦꯝꯒ ꯂꯣꯏꯅꯅ ꯈꯨꯟ 2-3 ꯂꯥꯟꯅ ꯀꯣꯏꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ, ꯏꯇꯥꯎ, ꯅꯪꯒꯤ ꯅꯒꯨꯟꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ꯫ ꯅꯪꯁꯤ ꯏꯁꯣꯔꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤꯀꯣ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯦ, ꯑꯗꯨꯒ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯁꯨꯍꯟꯗ ꯅꯨꯡꯉꯥꯏꯅ ꯅꯪꯅ ꯊꯝꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯁꯨ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯋꯥꯖꯔꯕꯅꯤ꯫ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯗ ꯄꯥꯛ ꯌꯥꯎꯕ ꯃꯒꯨꯟ ꯅꯠꯇꯦꯕ꯫ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯐꯪꯒꯗꯕꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯡꯖꯩꯗ ꯑꯩꯁꯨ ꯃꯅꯥ ꯀꯌꯥ ꯂꯧꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯕꯤꯔꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯇꯥꯎ ꯅꯪꯒꯤ ꯅꯄꯥꯟꯗꯒꯤꯅꯤꯅꯦ꯫ ꯀꯣꯔꯧꯅ
ꯏꯇꯥꯎ ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯁꯤꯃ ꯑꯗꯨꯒꯤꯗꯤ ꯏꯇꯥꯎꯅ ꯂꯝꯕꯤ ꯇꯥꯛꯄꯤꯕꯒꯨꯝꯕꯅꯤ ꯑꯩꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯋꯥꯕ ꯃꯇꯝꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯔꯨꯞꯇꯨꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯠꯇꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯁꯨ ꯍꯔꯥꯎꯏ ꯅꯪꯅ ꯀꯥꯡꯖꯩꯗ ꯃꯤꯀꯣꯛ ꯊꯣꯡꯗꯨꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯑꯃ ꯑꯣꯏꯔꯛꯄꯁꯦ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯃꯤꯌꯥꯝꯗ ꯇꯝꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯈꯣꯏꯅ ꯃꯕꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯉꯝꯖꯕ ꯁꯦꯜ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯖꯕꯅꯤ ꯋꯥꯖꯔꯛꯂꯕ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯈꯜꯂꯤ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯤꯕꯣ ꯃꯁꯛꯁꯨ ꯐꯖꯩ ꯋꯥꯡꯕꯁꯨ ꯃꯥꯅ ꯍꯦꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯏꯀꯥꯏꯗ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯕꯤ ꯍꯟꯗꯛꯇꯤ ꯋꯥ ꯂꯥꯎꯗꯕꯤꯗ ꯇꯧꯔꯕ ꯀꯥꯏꯅꯔꯒꯦ ꯏꯀꯥꯏꯅ ꯅꯪ ꯁꯥꯎꯅꯣ ꯅꯪꯅꯒ ꯅꯊꯧ ꯆꯤꯟꯕꯅꯤ ꯑꯩꯅꯒ ꯆꯤꯟꯕꯅꯤ ꯄꯨꯟꯕꯒꯤ ꯃꯇꯝꯕꯨ ꯐꯪꯂꯤꯕ꯭ꯔꯣ ꯏꯕꯥꯅꯤꯕꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯪꯉꯦꯅ ꯀꯣꯏꯊꯣꯔꯛꯏꯁꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯐꯔꯕꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯈꯪꯅꯕ ꯊꯝꯃꯤꯁꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯤꯁꯤꯅꯤ ꯄꯥꯈꯪꯅꯦꯒ ꯀꯧꯔꯛꯂꯤ ꯍꯦꯔ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝ ꯈꯜꯂꯨ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯑꯩ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯇꯧꯒꯦꯕ ꯑꯁꯦꯡꯕ ꯍꯥꯏꯕꯤꯒꯗ꯭ꯔꯣꯅ ꯐꯩ ꯉꯁꯤꯗꯤ ꯏꯇꯥꯎꯒꯤ ꯇꯧꯕ ꯉꯝꯕ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯩꯁꯥꯕꯤ ꯈꯔ ꯌꯥ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯥꯂꯦꯝꯅ ꯏꯇꯥꯎ ꯑꯥꯗ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯅꯣꯛꯑ ꯂꯩꯔꯤꯅꯦ ꯌꯥꯎꯕ꯭ꯔ ꯌꯦꯡꯉꯨꯅꯦ ꯑꯄꯥꯝꯕꯒ ꯑꯩ ꯍꯦꯛꯇ ꯍꯥꯏꯒꯦꯕ ꯏꯇꯥꯎ ꯍꯣꯏꯅꯦ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ ꯏꯇꯥꯎ ꯅꯪ ꯁꯣꯏꯗꯅꯗꯤ ꯍꯥꯏꯌꯨꯀꯣ ꯍꯥꯏꯒꯅꯤ ꯀꯤꯕꯤꯗꯦꯅꯦ ꯑꯗꯨꯒꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯈꯪꯂꯅꯤ ꯏꯇꯥꯎꯗꯒꯤ ꯍꯣꯏꯁꯦ ꯑꯗꯣ ꯌꯦꯡꯉꯣꯇꯣ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯃꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯃꯁꯝ ꯀꯌꯥ ꯍꯦꯟꯅ ꯁꯥꯡꯗꯕꯤ ꯑꯁꯤꯁꯤ ꯃꯒꯨꯟ ꯂꯩꯅ ꯎꯏ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯁꯤꯗ ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯃꯇꯥꯎ ꯀꯣꯔꯧꯒꯤ ꯅꯨꯄꯤ ꯍꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯣꯕꯦ ꯂꯥꯛꯂꯦ ꯀꯣꯔꯧꯅ ꯀꯔꯤ ꯍꯥꯏꯍꯧꯒꯦ ꯏꯇꯥꯎ ꯇꯝꯃꯨ ꯇꯥꯁꯤ ꯌꯥꯒꯦ ꯅꯪꯒ ꯍꯥꯟꯅ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯅꯍꯜꯂꯨ ꯍꯌꯦꯡ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯃꯐꯝꯁꯤꯗ ꯊꯦꯡꯅꯁꯦ ꯍꯥꯏꯍꯧꯔꯕꯅꯤ ꯌꯥꯗꯤ ꯌꯥꯔꯛꯇꯧ ꯃꯥꯜꯂꯤ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝꯅ ꯍꯥꯏꯍꯧꯕ꯭ꯔꯅꯦ ꯑꯩꯒꯤ ꯏꯃꯣꯟꯁꯤꯅ ꯌꯥꯗꯕ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤꯗ ꯏꯇꯥꯎ ꯑꯁ ꯀꯔꯤꯅꯣ ꯃꯤ ꯌꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯖꯅꯤꯃꯦ ꯀꯔꯤꯝ ꯈꯜꯂꯨꯅꯣꯃꯤ ꯅꯇꯥꯎꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯥꯅꯕ ꯀꯔꯤꯅꯣ ꯂꯣꯏ ꯍꯥꯏꯔꯝꯕꯅꯦ ꯍꯥꯏꯕ ꯀꯥꯟꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯍꯟꯕ ꯊꯦꯡꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯧ ꯑꯃꯗꯤ ꯃꯥꯂꯦꯝ ꯂꯩꯁꯥꯕꯤꯒꯤ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯉꯔꯥꯡ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯀꯣꯔꯧꯅ ꯏꯇꯥꯎ ꯑꯩꯗꯤ ꯏꯊꯥꯕꯨ ꯊꯥꯖꯗꯦꯗ ꯏꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯟꯅꯔꯤ ꯑꯣꯏꯔꯤ ꯖꯥꯠꯂꯣ ꯅꯇꯥꯎ ꯃꯥꯂꯦꯝꯅꯤ ꯀꯩꯗꯧꯔꯒꯦ ꯐꯖꯅ ꯍꯥꯏꯔꯝꯃꯤꯅꯦꯃꯤ ꯂꯥꯛꯀꯅꯤꯃꯤ ꯄꯪꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯈꯤꯁꯦꯃꯤ ꯏꯇꯥꯎ ꯍꯥꯏꯅꯔꯤꯉꯩꯗ ꯂꯩ ꯏꯇꯥꯎ ꯏꯄꯥ ꯄꯥꯈꯠꯂꯤ ꯏꯇꯥꯎ ꯑꯩ ꯑꯍꯥꯟꯕ ꯀꯣꯏꯔꯦ ꯈꯨꯄꯥꯛ ꯑꯃꯨꯛ ꯆꯥꯗꯅ ꯀꯗꯥꯏꯗꯩ ꯈꯨꯄꯥꯛꯅꯣꯃꯤ ꯑꯩꯈꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯈꯠꯂꯨꯅꯨ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯀꯣꯔꯧꯒ ꯃꯥꯂꯦꯝꯅ ꯁꯤꯟꯗꯨꯅ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯣꯔꯧꯅ ꯋꯥꯐꯝꯁꯤꯕꯨ ꯉꯔꯥꯡ ꯏꯇꯥꯎꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯏꯇꯥꯎꯅꯗꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯁꯦꯜ ꯄꯥꯏꯕ ꯄꯥꯝꯕꯤ ꯅꯨꯄꯥ ꯃꯈꯜ ꯊꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯗꯣꯛꯂꯨꯔꯒ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯗꯅ ꯊꯣꯛꯂꯛꯏꯅꯤ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯣꯝꯒꯤ ꯈꯨꯟꯗ ꯑꯩꯒꯤ ꯏꯅꯦ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯤ ꯅꯤꯅꯦ ꯑꯗꯨꯗꯒꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯗꯣꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯉꯔꯥꯡꯗꯣ ꯏꯅꯦꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯍꯪꯖꯍꯧꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯗꯤ ꯁꯦꯜ ꯊꯨꯝ ꯈꯔ ꯄꯥꯏꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯁꯣꯝꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯁꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯤ ꯍꯥꯏꯒꯦꯅ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ ꯀꯣꯔꯧ ꯃꯃꯥꯏ ꯂꯨꯞꯊꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯏ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯇꯥꯎ ꯃꯥꯂꯦꯝ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯅ ꯁꯨꯛꯊꯔꯒ ꯂꯩꯍꯧꯔꯤꯁꯤꯕꯣ ꯍꯥꯏꯔꯣꯁꯤ ꯏꯇꯥꯎ ꯌꯨꯝꯍꯟꯁꯤ ꯑꯩ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯔꯔꯣꯏ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡ ꯃꯇꯥꯎ ꯃꯥꯂꯦꯝꯗ ꯇꯝꯂꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯇꯥꯟꯅꯔꯒ ꯅꯞꯄꯨꯗꯅ ꯌꯥꯝ ꯉꯝꯃꯤꯅ ꯃꯁꯤꯗꯤ ꯃꯁꯛ ꯑꯁꯤ ꯏꯪꯖ ꯇꯞꯆꯕꯤꯒ ꯃꯥꯜꯂꯤ ꯃꯥꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯉꯥꯎꯕꯤ ꯑꯣꯏꯔꯝꯃꯤꯅꯦ ꯀꯣꯏꯔꯨꯅꯦ ꯏꯇꯥꯎ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯏꯅꯅꯦ
ꯁꯣꯏꯗꯅ ꯏꯇꯥꯎꯒꯤ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯣ ꯏꯇꯥꯎ ꯀꯥꯟꯗꯤ ꯆꯠꯁꯤ ꯑꯁꯨꯝꯅ ꯀꯣꯔꯧ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯦ ꯍꯥꯏꯅ ꯃꯥꯒ ꯋꯥꯔꯤ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯟꯗꯧꯕ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯂꯤꯛꯂꯥꯅ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯁꯣꯝꯒ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯒꯦꯅ ꯀꯩ ꯍꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯣꯏꯗ꯭ꯔꯦ ꯍꯦꯛꯇ ꯀꯣꯏꯗꯅ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯇꯥꯟꯅꯔꯒ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯁꯣꯟꯕꯤ ꯏꯕꯣꯛ ꯑꯃꯈꯛꯀ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯀꯔꯤꯝꯇ ꯋꯥꯠꯇꯅ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯈꯨꯟꯗꯨꯒꯤ ꯂꯩꯇ ꯂꯥꯏꯔ ꯅꯨꯄꯤ ꯀꯌꯥꯁꯨ ꯑꯩꯈꯣꯏꯗ ꯊꯕꯛ ꯀꯌꯥ ꯄꯤꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯅ ꯑꯩꯒꯤ ꯏꯔꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯏꯇꯣꯝꯇꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝ ꯍꯥꯏꯕꯁꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯩꯅ ꯈꯔꯕꯨꯗꯤ ꯍꯜꯂꯞ ꯇꯧꯏ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯏꯔꯜ ꯃꯌꯥꯝ ꯑꯁꯦ ꯌꯦꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯦ ꯈꯜꯂꯤ ꯑꯕꯣꯛꯁꯨ ꯁꯣꯟꯖꯤꯜꯂꯛꯄꯅ ꯃꯥꯁꯨ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯅꯦ ꯇꯥꯅ ꯂꯩꯍꯧꯕꯗ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯜꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯈꯔ ꯇꯥꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ ꯇꯥꯟꯅꯁꯤ ꯑꯗꯣ ꯀꯔꯝꯕꯒꯤ ꯃꯇꯥꯡꯗꯅꯣ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯕꯁꯦ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯁꯦꯡꯕ꯭ꯔꯥ ꯇꯨꯡ ꯀꯣꯏꯅ ꯑꯩꯕꯨ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤꯗꯨꯅ ꯏꯔꯜ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟ ꯇꯥꯛꯍꯟꯗꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯦꯡꯗꯅ ꯂꯩꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯪꯅꯤꯡꯏ ꯁꯣꯝꯅ ꯆꯤꯡꯅꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯍꯣꯡꯂꯛꯀꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯆꯤꯡꯅꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯎꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯅꯤ ꯇꯝꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯁꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯁꯣꯝꯒꯤ ꯃꯇꯥꯡꯁꯦ ꯈꯔꯗꯤ ꯂꯨꯔꯤ ꯅꯍꯥꯟꯈꯩ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯒꯤꯗꯤ ꯑꯗꯨꯅ ꯀꯨꯞꯅ ꯈꯟꯊꯕ ꯑꯃ ꯆꯪꯏ ꯃꯁꯤꯅ ꯄꯨꯟꯁꯤ ꯑꯃꯒꯤ ꯐꯤꯔꯦꯞ ꯂꯦꯞꯀꯗꯧꯕ ꯑꯣꯏꯕꯅ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯑꯗꯨꯅ ꯌꯦꯡꯂꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯝꯅ ꯄꯥꯡꯊꯣꯛꯄꯤꯕ ꯇꯥꯔꯤ ꯆꯦꯛꯁꯤꯟꯅ ꯇꯧꯁꯤ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯅꯤꯡꯏ ꯃꯇꯝ ꯆꯪꯖꯔꯕꯁꯨ ꯑꯁꯦꯡꯕꯗꯨꯕꯨ ꯈꯪꯂꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯃꯔꯛꯇ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯔ ꯇꯣꯏꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯨ ꯃꯥꯡꯒꯣꯜ ꯀꯥꯟꯅꯗꯨꯅ ꯁꯛꯃꯥꯏ ꯈꯪꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯀꯗꯕꯒꯤ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯟꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥꯒꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯩꯅꯁꯨ ꯆꯤꯡꯅꯖꯕ ꯈꯔꯗꯨꯃꯛ ꯂꯩꯖꯔꯤ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒ ꯍꯦꯟꯅ ꯂꯣꯏꯅꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯏ ꯃꯇꯝ ꯈꯔꯗꯤ ꯁꯣꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯁꯦꯟꯅꯕꯤꯕ ꯇꯥꯔꯤ ꯑꯁꯦꯡꯕꯗꯨ ꯅꯣꯡꯃ ꯈꯪꯂꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯂꯒ ꯑꯃꯨꯛ ꯇꯥꯟꯅꯁꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯁꯣꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯐꯅꯤ ꯐꯅꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯆꯠꯈꯤ ꯃꯃꯥ ꯊꯣꯏꯆꯥꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯃꯁꯛꯅ ꯐꯖꯔꯤꯕ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯃꯥꯅ ꯅꯪ ꯎꯅꯕ ꯂꯥꯛꯄꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯦꯜ ꯈꯛꯇꯅ ꯈꯨꯗꯤꯡꯃꯛ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯅꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯁꯦꯜ ꯐꯅ ꯄꯥꯏꯔꯕꯁꯨ ꯏꯔꯜꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯕꯁꯨ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯏꯃꯥ ꯁꯦꯜꯗꯤ ꯑꯃꯔꯣꯝꯗ ꯇꯥꯜꯂꯒꯁꯨ ꯐꯪꯏ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯤ ꯁꯦꯜꯅ ꯂꯩꯕ ꯐꯪꯗꯦꯀꯣ ꯏꯃꯥ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯂꯟꯊꯨꯝ ꯃꯌꯥꯝꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯄꯥꯝꯃꯨꯅ ꯊꯝꯖꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯕ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯀꯌꯥꯅ ꯃꯥꯡꯅꯕ ꯇꯥꯛꯅꯕ ꯁꯤꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯁꯦꯡꯕꯗꯨ ꯅꯆꯥꯅ ꯎꯠꯀꯅꯤ ꯐꯠꯇꯕ ꯃꯤꯒꯤ ꯀꯅꯥꯁꯨ ꯃꯤꯆꯪ ꯂꯩꯔꯣꯏ ꯏꯁꯣꯔꯅꯁꯨ ꯌꯥꯗꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯅꯗ꯭ꯔꯦ ꯂꯩꯖꯔꯤꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯦ ꯀꯂꯛ ꯃꯤꯍꯧ ꯌꯥꯝꯅ ꯆꯥꯎꯅꯔꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯥꯡꯅꯕꯁꯨ ꯁꯤꯜꯂꯤ
ꯃꯈꯣꯏꯁꯤ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯂꯛꯀꯅꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯅ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯅ ꯄꯨꯟꯁꯤꯅꯤ ꯏꯆꯥꯅꯅꯦ ꯐꯖꯅ ꯃꯇꯦꯡ ꯇꯧꯕꯤꯈꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯣꯏꯍꯦꯟꯅ ꯑꯆꯨꯝꯕꯅꯦ ꯑꯆꯨꯝꯕꯅꯦ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯏꯆꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕꯗꯨꯅ ꯉꯁꯤꯗꯤ ꯃꯄꯨꯅ ꯆꯥꯟꯕꯤꯔꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯤꯌꯥꯝꯒ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯂꯛꯂꯤꯕꯁꯤ ꯏꯆꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯤ ꯑꯗꯨꯅ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯀꯣꯏꯕꯥꯒꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯅ ꯋꯥꯖꯔꯛꯂꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯅꯈꯣꯏꯅ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯏꯟꯒꯅꯤ ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯀꯅꯤ ꯏꯃꯥ ꯏꯄꯥ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪꯁꯤꯗ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯉꯁꯤ ꯅꯆꯥꯅ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯤꯕꯅꯤ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯍꯔꯥꯎꯖꯔꯤꯕ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯏꯄꯥꯁꯨ ꯑꯗꯨꯃꯉꯥꯏ ꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯋꯥꯕꯗꯅ ꯁꯔꯨꯛ ꯑꯣꯏꯔꯛꯂꯕ ꯅꯃꯥꯒ ꯑꯩꯒꯁꯦ ꯉꯁꯤꯗꯤ ꯏꯆꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁꯔꯒ ꯀꯥꯏ ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯏ ꯍꯥꯏꯅꯕꯗꯣ ꯉꯁꯤꯗꯃꯛ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯑꯃꯨꯛ ꯁꯦꯝꯕ ꯃꯆꯥꯁꯤꯡꯅ ꯑꯃꯨꯛ ꯃꯄꯥ ꯃꯃꯥꯕꯨ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯌꯥꯗ ꯋꯥꯅ ꯏꯆꯥꯁꯤ ꯌꯣꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯔꯛꯈꯤꯕ ꯏꯆꯥꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯏꯁꯣꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯤꯡꯖꯕ ꯅꯤꯕꯗꯣ ꯃꯄꯨ ꯃꯥꯅ ꯎꯕꯤꯕꯒꯤꯅꯤꯀꯣ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤ ꯑꯋꯥꯕ ꯀꯌꯥ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨ ꯅꯥꯊꯩꯔꯒ ꯏꯆꯥꯒꯤꯅꯤꯀꯣ ꯈꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯈꯥꯡꯈꯤ ꯃꯇꯝ ꯈꯔ ꯑꯋꯥꯕ ꯈꯥꯡꯂꯕ ꯇꯨꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩꯖꯗ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯍꯤꯡꯕ ꯉꯝꯂꯤꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯏꯁꯣꯔꯅꯁꯨ ꯎꯕꯤꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯃꯥꯂꯦꯝꯒ ꯉꯁꯤꯁꯨ ꯀꯣꯔꯧꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯔꯧꯅ ꯏꯇꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯒꯗꯕꯤ ꯑꯃ ꯋꯥ ꯇꯥꯅꯕ ꯂꯥꯛꯏ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯅꯪ ꯄꯥꯝꯃꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯔꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯃꯨꯛ ꯄꯥꯝꯃꯕ ꯃꯤ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤꯁꯤ ꯀꯥꯏꯗꯩꯅꯣꯕ ꯋꯥꯁꯦ ꯑꯝꯇꯗꯤ ꯍꯥꯏꯕ ꯂꯣꯏꯈꯤꯒꯦꯗ ꯅꯪ ꯂꯣꯏ ꯍꯥꯏꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯦ ꯀꯔꯤꯅꯣ ꯖꯔ ꯖꯔ ꯍꯥꯏꯊꯔꯛꯏꯃꯤ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯑꯩꯅꯅꯤ ꯅꯪꯅ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯈꯪꯕꯩ ꯃꯑꯣꯡꯗꯒ ꯍꯥꯏꯌꯤꯃꯤ ꯅꯪ ꯁꯤꯗꯤꯕ ꯏꯍꯦ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯅꯪꯅ ꯉꯁꯤ ꯈꯪꯄꯟ ꯄꯜꯂꯛꯑꯒ ꯋꯥꯔꯤꯒ ꯁꯥꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯩ ꯀꯩꯕ ꯉꯛꯂꯨꯕ ꯑꯗꯨꯗꯤ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯩ ꯋꯥꯅꯤꯗ ꯑꯣ ꯍꯥꯏꯔꯨꯁꯦ ꯋꯥꯔꯤꯗꯣ ꯍꯣꯏ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯎꯕꯗ ꯇꯌꯤꯡ ꯇꯌꯤꯡꯉꯤ ꯌꯦꯡꯕꯗ ꯃꯣꯡ ꯍꯥꯗꯦ ꯋꯥꯁꯨ ꯃꯆꯪ ꯑꯣꯏꯕꯗ ꯉꯥꯡꯉꯤ ꯃꯔꯨ ꯑꯣꯏꯗꯕ ꯋꯥꯒ ꯀꯌꯥ ꯉꯥꯡꯗꯦ ꯆꯒꯠ ꯆꯒꯠ ꯇꯧꯒꯟꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯕꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨꯇꯪ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯤ ꯃꯥꯒꯤ ꯋꯥꯔꯤꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯈꯥ ꯇꯥꯔꯛꯎ ꯇꯥꯕꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯅꯪꯅ ꯅꯨꯄꯤꯗꯨꯗ ꯁꯩꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯔꯜ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯂꯨꯍꯣꯡꯒꯦ ꯈꯜꯂꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯅꯨꯄꯤꯁꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯕꯣꯛ ꯑꯃ ꯂꯩ ꯑꯗꯨ ꯅꯠꯇꯅ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯈ꯭ꯔꯣꯗꯅ ꯅꯨꯄꯥꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯠꯂꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏꯌꯦ ꯏꯇꯥꯎ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯈꯟꯖꯩ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯧꯕꯗ ꯉꯥꯏꯔꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯂꯣꯟꯅ ꯃꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯨꯕꯒꯤ ꯃꯇꯥꯡꯁꯨ ꯈꯔ ꯆꯐꯥꯠꯇꯦ ꯑꯗꯨꯅ ꯃꯥ ꯃꯁꯥꯅ ꯃꯃꯤꯠꯅ ꯃꯈꯣꯡꯅ ꯎꯖꯗꯨꯅ ꯅꯨꯄꯥꯗꯨꯗꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯅꯨꯄꯥꯗꯣ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕꯅ ꯐꯩ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯦ ꯑꯔꯣꯟꯕ ꯑꯔꯥꯟꯕꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯒꯅꯤ ꯏꯇꯥꯎ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯇꯧ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯀꯨꯞꯅ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ ꯍꯣꯏꯅꯦ ꯆꯨꯝꯅꯇꯪ ꯈꯪꯅꯕ ꯑꯣꯏꯔꯒꯗꯤ ꯃꯁꯥꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯑꯍꯜ ꯂꯃꯟ ꯌꯥꯎꯅꯔꯕꯅꯤꯅ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ
ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯈꯟꯕꯩꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯁꯦ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯂꯤꯔꯒꯦ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯤ ꯂꯤꯛꯂꯥ ꯀꯣꯔꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯂꯩꯆꯦꯜꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯤ ꯉꯁꯤꯁꯨ ꯂꯩꯆꯦꯜ ꯊꯕꯛ ꯈꯔ ꯌꯦꯡꯁꯤꯟꯕꯒꯤ ꯑꯣꯏꯅ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯤꯛꯂꯥꯅꯁꯨ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯤꯛꯂꯥ ꯑꯩ ꯂꯥꯛꯏ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯇꯥꯗ꯭ꯔꯕꯣ ꯍꯣ ꯂꯤꯛꯂꯥ ꯂꯩꯆꯦꯜꯅ ꯍꯩꯃꯥ ꯇꯥ ꯂꯩꯆꯦꯜ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯇꯥꯅ ꯄꯥꯏꯔꯛꯏꯅ ꯇꯨꯝꯕꯒ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯂꯩꯆꯦꯜꯅ ꯍꯩ ꯃꯁꯤꯗꯤ ꯅꯪ ꯍꯩꯇꯕ ꯃꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯂꯤꯛꯂꯥꯗꯤ ꯃꯥ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯍꯣ ꯇꯥꯔꯣꯏ ꯈꯪꯂꯒ ꯍꯥꯏꯔꯤꯅꯦ ꯌꯨꯝ ꯃꯊꯛꯇ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯉꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯃꯛꯇ꯭ꯔꯤꯌꯦ ꯄꯥꯝꯃꯨꯕ ꯑꯁ ꯑꯗꯨ ꯑꯣꯏꯗꯤ ꯐꯩꯅꯦ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ ꯆꯥꯅꯕꯤ ꯆꯥꯛ ꯍꯥꯞꯄꯣ ꯍꯤꯟꯖꯥꯡ ꯍꯥꯎꯍꯜꯂꯨ ꯉꯁꯤꯗꯤ ꯁꯤꯗ ꯆꯥꯛ ꯆꯥꯔꯗꯣꯏꯅꯤꯀꯣ ꯍꯣ ꯅꯅꯥꯏ ꯅꯨꯄꯤꯅ ꯐꯅꯕ ꯁꯤꯟꯖꯔꯝꯒꯦ ꯑꯗꯣ ꯂꯤꯛꯂꯥꯗꯣ ꯑꯝꯇ ꯀꯧꯔꯣ ꯑꯩ ꯂꯥꯛꯑꯦ ꯑꯝꯇ ꯍꯥꯏꯌꯨ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯍꯣꯏ ꯀꯧꯔꯒꯦ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦꯀꯣ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯞ ꯆꯥꯕꯤꯗꯤ ꯂꯦꯞꯄ ꯅꯠꯇ꯭ꯔꯤꯗ ꯄꯨꯛꯅꯤꯡꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ ꯍꯦ ꯃꯤ ꯇꯥꯅꯤ ꯃꯐꯝ ꯆꯥꯗꯦ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯄꯩꯔꯝꯃꯒ ꯆꯠꯈꯤ ꯂꯩꯆꯜ ꯂꯤꯛꯂꯥ ꯍꯣꯏꯗ ꯊꯕꯛ ꯁꯨꯅꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯕ ꯈꯨꯟ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ ꯂꯩꯆꯦꯜ ꯑꯃꯗꯤ ꯂꯩꯆꯜ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯂꯩꯆꯦꯜꯅꯗꯤ ꯂꯩꯆꯜꯕꯨ ꯅꯨꯡꯁꯤ ꯂꯤꯛꯂꯥꯗꯤ ꯃꯔꯜꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯆꯜ ꯂꯧꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯆꯜꯅꯁꯨ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯦꯜꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯔ ꯇꯧꯕ ꯉꯝꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯂꯩꯆꯦꯜꯒꯤ ꯋꯥꯈꯜꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯈꯪꯕꯅ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ ꯂꯩꯆꯜꯅ ꯏꯆꯦ ꯂꯤꯛꯂꯥ ꯏꯆꯦ ꯇꯥ ꯂꯩꯆꯦꯜ ꯂꯥꯛꯍꯧꯔꯤ ꯏꯆꯦꯕꯨ ꯉꯥꯏꯍꯧꯔꯤ ꯃꯈꯥꯗ ꯏꯍꯦ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯌꯨ ꯆꯥꯒ ꯄꯤꯔꯝꯃꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯄꯤꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯛꯂꯥ ꯀꯨꯝꯊꯔꯛꯂꯤ ꯂꯤꯛꯂꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯌꯥꯗꯗꯧꯕꯅꯤ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯏꯌꯨꯁꯨ ꯑꯗꯨꯝ ꯉꯥꯏꯔꯗꯕꯅꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯏꯟꯖꯔꯒꯦꯗ ꯂꯩꯔꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯐꯖꯩ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯔꯥꯎꯍꯜꯂꯦ ꯏꯕꯣꯛꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯉꯕꯅꯤ ꯍꯟꯗꯛ ꯂꯥꯛꯄ ꯎꯗꯦ ꯂꯥꯛꯑꯁꯨ ꯊꯦꯡꯅꯗꯦꯅ ꯇꯥꯟ ꯆꯥꯗꯕꯒꯤꯅꯦ ꯈꯨꯝꯕꯅꯦ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯑꯕꯣꯛꯇꯣ ꯑꯩꯁꯨ ꯍꯪꯒꯦ ꯈꯜꯂꯤꯅꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯏꯕꯣꯛꯇꯣ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯥꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ ꯍꯥ ꯂꯤꯛ ꯑꯆꯧꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯦꯛ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯉꯁꯤ ꯀꯩ ꯇꯥꯟꯅꯁꯦꯕ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯀꯔꯤꯝꯕꯨꯗꯤ ꯇꯧꯗ꯭ꯔꯤ ꯃꯆꯨꯗꯤ ꯈꯔ ꯁꯤꯊꯔꯤ ꯑꯗꯨꯅ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯁꯤꯔꯥꯅ ꯈꯜꯂꯤ ꯂꯨꯍꯣꯡꯕꯁꯨ ꯏꯀꯨꯏ ꯀꯨꯏꯒꯗꯕ ꯃꯥꯟꯗꯕꯁꯤꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯅꯪꯅ ꯁꯤꯜꯍꯟꯒꯦꯅ ꯈꯜꯂꯤꯕ ꯈꯔ ꯊꯦꯡꯅꯍꯟꯈ꯭ꯔꯣ ꯉꯁꯤꯗꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯑꯍꯩꯕ ꯈꯔ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯁꯦꯜꯗꯣ ꯑꯩꯅ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡꯗꯒꯤ ꯈꯣꯝꯂꯛꯄ ꯈꯔ ꯂꯩ ꯑꯁꯤꯅ ꯌꯥꯅꯕ ꯁꯤꯜꯂꯝꯃꯒꯦ ꯑꯗꯨꯒ ꯋꯥꯠꯂꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯩꯆꯦꯜ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯇꯧꯔꯤ ꯇꯥꯟꯖꯥ ꯐꯪꯕ ꯀꯥꯟꯗꯅ ꯂꯩꯆꯦꯜꯒ ꯏꯔꯥꯡ ꯇꯧꯏ ꯅꯨꯡꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯅ ꯌꯥꯗꯕꯗꯒꯤ ꯂꯩꯆꯦꯜ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯂꯩꯆꯦꯜꯅ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯁꯔꯦꯡ ꯊꯣꯡꯕꯁꯤꯗꯤ ꯐꯖꯅ ꯍꯥꯎꯏꯍꯦ ꯊꯨꯝ ꯃꯣꯔꯣꯛꯀꯁꯦ ꯆꯞ ꯍꯦꯛ ꯆꯥꯏꯗ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ ꯂꯩꯆꯦꯜꯅ ꯑꯌꯥ ꯑꯁꯦꯡꯕꯩ ꯍꯥꯎꯕ꯭ꯔꯥ ꯇꯥ ꯂꯩꯆꯦꯜ ꯑꯩꯅ ꯊꯣꯡꯕꯅꯦ ꯑꯁꯦꯡꯕ ꯍꯥꯎꯏꯕꯣ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤꯅꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒ ꯑꯩꯗꯤ ꯐꯖꯅ ꯆꯥꯊꯔꯦ ꯉꯁꯤꯗꯤ ꯂꯤꯛꯂꯥ ꯅꯪꯗꯤ ꯍꯥꯎꯇ꯭ꯔꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ ꯑꯩꯁꯨ ꯍꯥꯎꯋꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯔꯕꯅꯤ ꯂꯩꯆꯦꯜꯅ ꯍꯥꯎꯅ ꯊꯣꯡꯕꯅꯤꯅ ꯈꯔ ꯍꯥꯞꯍꯟꯁꯤꯔ ꯉꯥꯗꯣ ꯌꯥꯔꯅꯤ ꯑꯣꯛꯂꯦ ꯐꯅ ꯌꯥꯝꯃꯤ ꯆꯥꯈ꯭ꯔꯤꯁꯦ ꯑꯗꯣ ꯑꯩ ꯊꯦꯡꯖꯤꯜꯂꯦ ꯆꯠꯅꯕ ꯇꯧꯒꯦ ꯅꯪ ꯆꯥꯍꯧꯀꯣ ꯍꯌꯦꯡ ꯉꯟꯇꯥ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯧꯔꯣ ꯂꯩꯆꯦꯜꯅ ꯆꯠꯅꯕ ꯊꯣꯛꯈꯤꯕꯗꯨꯗ ꯂꯩꯆꯦꯜꯁꯨ ꯄꯣꯠ ꯑꯃ ꯂꯧꯔꯨꯈꯤꯒꯦ ꯃꯊꯛꯇꯒꯤ ꯍꯥꯏꯖꯤꯜꯂꯝꯃꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯂꯩꯆꯦꯜꯅ ꯇꯥ ꯂꯩꯆꯦꯜ
ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯑꯩ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯂꯝꯒꯦ ꯅꯪ ꯎꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯁꯦ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗ ꯅꯥꯒꯦ ꯇꯧꯏ ꯍꯣꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯂꯤꯛꯂꯥꯒꯤ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯅꯪ ꯇꯪꯒꯤꯅꯦ ꯑꯩꯁꯦ ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯄꯤꯁꯤꯗꯤ ꯐꯔꯦ ꯅꯪꯁꯨ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯂꯩꯆꯤꯜ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯤ ꯂꯤꯛꯂꯥ ꯂꯩꯃꯥꯏꯊꯛꯇ ꯐꯝꯂꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯄꯤ ꯃꯔꯤꯛ ꯃꯔꯤꯛ ꯀꯌꯥ ꯊꯣꯠꯂꯕꯤ ꯅꯤꯡꯉꯣꯜꯒꯤ ꯈꯖꯥꯏꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯔꯛꯂꯤ ꯀꯔꯤ ꯃꯄꯥꯊꯣꯡꯒꯤ ꯈꯛꯇꯃꯛ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯤꯅꯝꯗꯨꯅ ꯂꯥꯛꯄ ꯑꯩꯗ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕ ꯐꯔꯦ ꯍꯌꯦꯡꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯍꯟꯕꯤꯔꯅꯤ ꯑꯩꯅ ꯑꯗꯨꯅ ꯄꯦꯟꯊꯣꯛꯂꯒꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯧꯔꯤꯕ ꯑꯁꯤ ꯐꯩ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯃꯤꯠ ꯑꯁꯤ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤ ꯂꯩꯆꯤꯜ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯂꯤꯛꯂꯥ ꯍꯣꯏꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯛꯂꯝꯃꯤ ꯂꯤꯛꯂꯥꯅ ꯂꯥꯛꯄꯤꯔꯕꯣ ꯇꯥ ꯂꯩꯆꯤꯜ ꯐꯔꯦ ꯉꯁꯤꯁꯦ ꯉꯟꯇꯥ ꯂꯥꯛꯄꯁꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯁꯤꯁꯨ ꯀꯅꯥꯝꯇ ꯂꯩꯍꯧꯔꯔꯣꯏ ꯏꯕꯣꯛꯁꯨ ꯃꯥꯃ ꯑꯃꯒꯤꯗ ꯆꯠꯈ꯭ꯔꯦ ꯂꯩꯆꯜꯇꯪ ꯂꯩꯍꯧꯔꯅꯤ ꯌꯨꯝꯁꯦ ꯁꯪꯅꯕ ꯑꯗꯣ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯣ ꯂꯩꯆꯜꯁꯨ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯊꯕꯛꯁꯤꯡꯁꯨ ꯉꯁꯤ ꯑꯉꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯇꯕ ꯌꯥꯗꯕ ꯑꯣꯏꯕꯅꯤꯅ ꯆꯠꯊꯣꯛꯂꯨꯔꯣ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯁꯤꯜꯂꯝꯃꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯆꯠꯅꯕ ꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯂꯩꯆꯜ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯩꯆꯜꯒ ꯃꯥꯒꯇꯪ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯐꯪꯂꯦ ꯈꯟꯅ ꯂꯩꯆꯜꯅ ꯑꯣ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯂꯩꯆꯜ ꯆꯥꯛꯈꯨꯝꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯂꯥꯛꯏꯒꯁꯦ ꯑꯝꯇ ꯎꯗ꯭ꯔꯕꯣ ꯍꯩꯃꯥ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤ ꯇꯥꯅꯤꯌꯦ ꯂꯣꯏꯅ ꯆꯣꯞꯅꯕ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯍꯣ ꯇꯥꯔꯤꯌꯦ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯋꯥꯏ ꯁꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯤꯅꯦ ꯑꯩꯗꯤ ꯋꯥꯏ ꯁꯪꯅ ꯋꯥꯔꯤꯒꯁꯦ ꯄꯦꯟꯅ ꯁꯥꯕ ꯇꯥꯔꯦꯗꯅ ꯏꯁꯥꯒꯁꯦ ꯈꯪꯌꯥꯡ ꯌꯥꯡꯉꯤꯗ ꯍꯩꯃꯥ ꯑꯁꯦꯡꯕꯩꯔꯣ ꯊꯥꯖꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨꯔꯣ ꯑꯩ ꯏꯁꯥꯗꯅꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯤꯁꯦ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯌꯨ ꯃꯥ ꯊꯕꯛꯇꯣ ꯈꯔ ꯊꯨꯔꯦꯅ ꯍꯥꯏꯔꯝꯃꯕꯅꯤ ꯅꯪ ꯁꯤꯗꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯝ ꯊꯥꯖꯗ ꯃꯥꯜꯂꯦꯗ ꯍꯣ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦꯕ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ ꯏꯕꯥꯅꯤꯇꯪ ꯏꯅꯤꯡꯇꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯅꯥꯛꯇ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯤꯒꯨꯝꯕ ꯑꯆꯦꯡꯕ ꯇꯟꯖꯥꯁꯦ ꯐꯪꯅꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯂꯤꯛꯂꯥꯅ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯈꯔ ꯅꯨꯡꯁꯤꯅꯔꯗꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯊꯕꯤꯌꯨꯗ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯆꯤꯡꯅꯔꯛꯄ ꯑꯩꯗ ꯅꯠꯇꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯌꯥꯎꯅ ꯈꯪꯅꯔꯕꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯆꯦꯡꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯒꯦ ꯍꯥꯏꯕꯗꯨꯅꯤ ꯂꯩꯆꯤꯜ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯠꯇ꯭ꯔꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯍꯨꯏꯒ ꯄꯥꯡꯈꯛꯅꯤ ꯅꯕꯨꯛꯅ ꯑꯩꯅ ꯊꯥꯛꯄꯤꯔꯒ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯆꯥꯎꯔꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯑꯦ ꯍꯥꯏꯕꯗꯣ ꯏꯐꯝꯗ ꯊꯣꯛꯂꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯌꯥꯗ ꯊꯥꯖꯅ ꯌꯨꯝꯁꯤꯗ ꯍꯧꯃꯤꯟꯅꯔꯛꯈꯤꯕ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯌꯥꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯨ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯂꯩꯆꯤꯜꯅ ꯂꯤꯛꯂꯥ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯊꯣꯛꯈꯤꯕꯅꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯀꯥꯏꯍꯟꯒꯨꯝꯁꯤ ꯑꯩ ꯂꯥꯜꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯆꯜꯅ ꯏꯆꯦ ꯂꯤꯛꯂꯥ ꯅꯅꯥꯎꯁꯨ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯂꯦꯝꯖꯗꯕ ꯏꯇꯧꯁꯤꯗ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯂꯦ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯏꯆꯦꯅ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯂꯤꯛꯂꯥꯗꯤ ꯑꯃꯨꯛ ꯍꯥꯏꯈꯤꯕꯅ ꯂꯣꯏꯔꯦ ꯍꯟꯖꯤꯟꯅ ꯍꯥꯏꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯜꯂꯤ ꯌꯥꯔꯦ ꯂꯦꯡꯉꯣ ꯊꯣꯡꯁꯣꯝꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯅ ꯂꯩꯆꯤꯜ ꯑꯃꯗꯤ ꯂꯩꯆꯜꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯆꯩꯅꯥ ꯀꯣꯛꯅꯕ ꯀꯞꯆꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯞꯄ ꯂꯦꯞꯄꯗꯨꯅ ꯀꯣꯔꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ
ꯁꯣꯝꯅ ꯍꯥꯏꯕꯤꯕꯗꯣ ꯆꯨꯝꯂꯦ ꯑꯩꯅ ꯈꯟꯖꯔꯨꯕꯒ ꯇꯥꯏꯌꯣꯟꯅꯔꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯤꯅꯝꯂꯝꯕꯁꯤ ꯁꯥꯎꯅꯤꯡꯕꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯔꯦ ꯁꯨꯝ ꯎꯔꯒ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯑꯗꯣ ꯀꯩꯁꯨꯝ ꯈꯜꯂꯨꯔꯅꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯥꯛꯇꯅꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯍꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩ ꯄꯦꯟꯊꯣꯛꯇꯨꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯈꯨꯟ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯪꯅꯔꯒ ꯂꯩꯔꯕ ꯂꯨꯍꯣꯡꯕ ꯑꯁꯤꯅ ꯀꯥꯏꯕꯒꯤ ꯏꯀꯥꯏꯕ ꯏꯃꯨꯡꯒꯤ ꯏꯖꯠ ꯑꯃꯗꯤ ꯏꯕꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯩꯁꯨ ꯋꯥꯐꯝꯁꯤꯗ ꯀꯔꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯆꯥꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯣꯏꯍꯦꯟꯅ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯀꯞꯀꯅꯨ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯕꯅꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯅꯪꯅ ꯈꯨꯟ ꯑꯗꯨꯗ ꯆꯥꯎꯊꯣꯛꯅ ꯂꯨꯍꯣꯡꯒꯗꯕꯅꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯃꯔꯥ ꯂꯩꯕ ꯃꯈꯣꯏ ꯃꯥꯏꯅ ꯏꯀꯥꯏꯖꯅꯤ ꯏꯆꯥꯗꯤ ꯂꯥꯟꯗꯦ ꯑꯗꯨꯅ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅꯤ ꯋꯥꯈꯜꯒ ꯁꯣꯟꯊꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯁꯤꯗꯤ ꯏꯆꯥꯅ ꯀꯔꯤꯗ ꯋꯥꯠꯀꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨꯅꯦ ꯄꯥꯈꯪꯅꯤ ꯃꯕꯨꯛ ꯁꯦꯡꯕ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯆꯥ ꯁꯤꯒꯨꯝꯕꯁꯤꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯆꯨꯝꯕꯅꯤ ꯏꯆꯥꯗꯤ ꯑꯔꯥꯟꯕ ꯃꯤꯅꯝꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯃꯥ ꯄꯥꯕꯨꯡ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯇꯣꯛ ꯏꯃꯥꯡꯁꯤꯗ ꯂꯤꯛꯂꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕ ꯉꯝꯕꯤꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯏꯆꯥꯗꯤ ꯑꯇꯥꯡꯕꯅꯤ ꯏꯃꯥꯅ ꯏꯆꯥꯕꯨꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅꯒꯅꯤ ꯏꯆꯥꯒꯤ ꯅꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯒꯤ ꯃꯥꯡꯗꯁꯨ ꯆꯣꯞꯇꯅꯕ ꯁꯤꯜꯂꯁꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯃꯒꯨꯝ ꯂꯣꯏꯅꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯋꯥꯗꯤ ꯈꯪꯖꯔꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯑꯁꯦ ꯁꯣꯝꯅꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯁꯤꯗ ꯑꯗꯨꯝ ꯌꯥꯔꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯍꯤꯛꯇꯣꯛꯇ꯭ꯔꯤꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯀꯣꯔꯧ ꯑꯃꯗꯤ ꯂꯤꯛꯂꯥ ꯂꯨꯍꯣꯡꯅꯕ ꯑꯍꯟꯁꯤꯡꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯝꯃꯤ ꯑꯐꯕ ꯇꯧꯕ ꯃꯤꯒꯤꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤ ꯂꯩ ꯑꯃꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤ ꯍꯥꯏꯕꯗꯨꯅꯤ ꯋꯥꯗꯨꯅ ꯇꯂꯥꯛꯂꯕ ꯊꯣꯏꯆꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯃꯆꯥ ꯀꯣꯔꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯆꯥꯗ ꯅꯧꯗ ꯇꯥꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ